asigi budget da senfam yamna pikna hapana art and culture gi lamda ichang thongna thabak pangthokpa ngamdre haina art and culture gi minister L Jantakumar na phongdokre. Standard Robert Higher Secondary School gi mahiroi ningthauzam baby sana misi gi mayokta khongjang sangsinduna achumba langla langjin puthoknaba mari leinaba singda taksinba leptri. Health and Family Welfare Minister L Jantakumar na Thobal Wangmatabada laiba CMO complex ta 10-bedded Ayush Hospital ama ngasi sangaduna miyamda khusinakre. High Court na lamdam asidagi nunglengoy pekpa thingkhibabu yaningdaba phongdoktuna wakat khongjang sangsinba leptri athingba sina nakoinana chakhwat khongthanggi thabakta chauna akaiba pire. Kumgi anau apen miyamda ahongba mamalda fanghanaba amadi chingtam anigi mari hena chesin hanabagi wakhalda hayeng kaisampa leimajam leikaida mau kaithel famgadauri. Krumzari Times of Manipur News miyeng tabiriba puna pu Elizabeth na taram nokchari hausi miyamda pau sandokna pizari. State asigi budget ta senfam yamna pikna hapana art and culture gi lamda ichang thongna thabak pangthokpa ngamdre haina art and culture gi minister L Jantakumar na phongdokre. Wafam asi ngasi palace compound da leiba Manipur State Art Gallery da pangthokpa numit mangani chathagadaba 38 suba annual state exhibition of art hongdopagi thauramda phongdokhibani. Manipur State Kala Academy Khumal Lampak Imphal na sinduna pangthokpa exhibition hongdopagi thauram aduga mari leinana exhibition catalog amasu minister na phonghi. Khetrigao Kendra gi MLA N Indrajit na haikibada matam amada leiramba nat amadi culture gi masak ngasidi khenaba amada lakpasi yamna laibak thibani. Exhibition asina fine art ta thawai yaujaba kaya gi haisingba kaya uthoknabagi tanja ama pire. Matam amada leiramba nat amadi culture gi masak adu mangdanaba ngasigi mirol na honaba tangai fadi haiki. Art and Culture ke Minister L Jantakumar na mamang chahida hapkhiba budget adudagi handaki chahida hapa budget na pikna yawna thabak tawna bahonabada awaba ma oi. Department asigi manung chana leiriba fine art ase yamna ngakpa amadi kiba subject amani. Masida yekliba amadi puthokliba mioisingi wakhalda tongan ba wakhalon kaya puthokpa simag araiba thabak amadi natte haiki. At nungai tao na at tumbasi tao kung talaga to mawala ay yung do na sa wali to mawala fully convinced or ma-is out sa Manipuri kan mo convinced or mo nang laso harap na maya mamanda wari sari makili Manipura ay nilen ba Manipura madu kata sun pa diksa bali hay ba Manipura yan ang buhay na culture university lingani ay rin ko kung nangin naman na minister sa mga hay ba ay sa mga ay do si here the lamsida le si lamsida ka man sabi ko sabi wala ko matukid ba ko siya kali dahil to man ay na sa Mahiroi baby sanagi chingnaningai oiba mihatpu yaningdaba phongdoktuna ngasi Seba Club and Mairapai Bilop Thongzu Part 2 na sinduna Kanchipur gi Hajigang Supermarket ta wakat mifam phamkhrei ngasi gi wakat mifam aduda mihatpa athubada puthokpiu police amadi lengak na tumina laisinba yaningde Mihatpa kankhatpa yaningde mihatpa dandi piu baby sana hatpa da chenaba mioi ado fasi to lo bo paisa na lehan gumsi Manipur da lo leitrabra haina thaba pleka sing season akhibaga loinana poster campaign ama su chathaki wakan mifam aduga mari leinana Seva Club Thongzu Part 2 Women Wing gi President Moirangthem Ombi Sabitrina baby sana leikhidaba numit 13 ni suraba fau lengak na mihat asigi asengba langla langjin puthokpa ngamdabasi yaningde athubada mari leinaba singna mihatpa sigi asengbadu thidoktuna leikhidrabagi imung manungda achumba wayal fanghanbiu haiki Taramatuni suraba fau wadada akhoi asumba wayal se puthokpa ngamdabase sigi maramda akhoi ngasi Seva Club ki amasung Mairapai bi nupi lupsingna akhoi gi darna asi phamjarabani darna phammi basiga loina akhoi na poster campaign amasu achenba gari sing habati passenger puba gari sing sidasu akhoi poster se thechari aduga hariba sarkar na su langla langjin che puthopiduna asumba wahen phangjin phangan biu angang sigi maramda langla langjin khatang di wana khangan biu na akhoi ngasi gi protest ya tawjaban
Mahiroi Bebisonagi misi asigi asengba langla langjin khangalu laikhidrabagi thawaina ingna chingna leinaba candle lighting gi thauram ngasi tongan balup kayana kanglagi Western Gate mamangda pangthokre. Manipur Alliance for Child Rights amadi Sons of Kangleipangna senduna pangthokpa candle lighting gi thauram aduda MACR amadi Sons of Kangleipaki member kayana saruk yakhi. Laikhidraba Bebisonagi thawaina ingna chingna leirunaba thongnikhi. MACR gi co-member P Pradeep Kumarna laikhidabada haikibada misi asigi asengba langla langjin athubada miyamda khanghangadabani. Chahi khara asida mahiro yauna sibagi chang wangkhalakpa si yamna laibak thibani. Asigumba thogdo asi matungda thoktaba oisanu. Sarkar asinasu asengba khangalu haiki. Ngasi hostel da sumaina thogdokta sigiba oibusu yai. Makoigumba Hawaii sing aduda akoina maira kachaba lunena ngasi lengakta asugumba ase amuk ana thoktanaba wakat amasu thamjabani justice pibiu justice pidringaidi leigidreba Hawaii sing asina pothaba phangde no rest in peace until justice is delivered sine akoina haijari aduna akoi wakase bebisna khaktana tana ma kumba mayam punamaki mafamda akoi justice pinaba sinjabani. Sons of Kangleipaki General Secretary Udoy Kumanna haikibada Mahiroi Bebisonagi misi asi haujik fauba asengba ama khangdana leibasi yamna laibak thibani athubada mara leibasing miyamda khanghalu sarkar asinasu mara leibasing athubada puthokpiu haiki kilabigi mama pa no wazari ba madi bicham barzana wazari ba kya asi masi umtandi sarkar na wa bisi kohliu haina apil tawzari amadi akoigi isallasina society haiduna laikidibasida mayam penadribasidu penadribasisu mayam zaman wase udak kohon biana sakai makat apil All India Students Federation gi ngasi famkhiba state executive mifamna Standard Robert School gi Mahiroi Bebisonagi misibu yamna kanna yaningdaba fongdokrai wathok asi athuba matamda loisinduna Mahiroi singi punsi kannaba mari leinaba singna hotnabiyu haina Mahiroi loop asina thadorakpa cherol amada hairakli. Health and Family Welfare Minister L. Jantakumarna Taubal Wangmatabada Laiba CMO Complex 10-bedded Ayush Hospital ama ngasi sangaduna miyamda kusinakrai. Tauram aduda mahaki warol piraduna Minister L. Jantakumarna hai matam amada Ayush ki doctor sing asi second class laiba oina khanarami adubu ngasidi Ayush system asi mapungfana maningtamba oire. Medical Science of India nasu MBBS tamada Ayush pu subject ama oina yahonaba khanghan khiba leikhrei haujikti Ayush amadi allopathic asi amana amabu mateng pangnaba machin manau amagumbani maram asina matam amada miyamna Ayush ki doctor amadi homeopathy ki doctor bu doctor ra haina khanaramba wakhalon adu aranbani animak miyoibagi hakchang fana thamnaba amadi miyoibagi hakchangi anaba layengnaba system ngaktani maram asina aikhoi khudimakna animak chap manana respect tawfam thoi haiki mamangeda lagami bakili tabu manaramba asina Ayush ki doctor ne sina homeopathy doctor na hama happy culture umir it is erroneous jamna arang rakhin poni adumase simul wakhaje khaduga ani makke bawe mere buji hakchan bhanabani dam mere be anama dam pong na gidam mere buji pi mature de to kanna gidam thor system martani akon yam lab cham man on to re hedna ai yam na dum kone Manipur High Court na turendagi nunglengoi pekpa yaroi haina athingba thamkhiba adu lairaba sinmi mayamgi khalaga komthokpiu haiduna ngasi Kakching Sumak Laikai da leiba Janaram Hall mamangda sinmi singna wakat mifam phamkhrei Kha maikai apunba sinmi lupna sinduna famkhiba wakat mifam aduda nunglengoi pekpaki athingba komthokpiu sinmi singi chakhau thadat piganu sinmi singi chakhum mai muthan biganu sinmi singi punsi kanbiu High Court ki order yaba ngamloi High Court ki order athubada handokpiu haiba waro sing iba placard kaya paiki kholau kaya lauki wakan mifam aduda saruk yakhibi sinmi amana fongdorakpada asuk kuiba matamasi nunglengoi pekpagi sinfam asidagi fanglakpa paisa kharana imung puduna lakpani adubo khanghaudana Manipurgi High Court na turendagi nunglengoi pekpa yaroi haina athingba thamlakpa asida aikhoida khanghaudana achauba polum ama nantharakpagum tawbire haujik sufam nompham khangdaduna chakhum mai mutpasu yaunare icha isu mahei tamhanba ngamnaraktre athingba si aikhoigi hak matpibani asigumlaba China asi kayam koina khanghan bigadoribano Manipur High Court na lairaba sinmi mayambu nungsibiduna athoba matamda nunglengoi pekpa thingliba si handokpiu hairakli
ꯑꯊꯤꯡꯕ ꯊꯝꯕꯤꯒꯅꯣ ꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄꯤꯌꯣ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯁꯦꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯆꯠꯊꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯁꯤ ꯑꯊꯤꯡꯕꯁꯤ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏ ꯀꯣꯔꯠꯅ ꯌꯥꯅꯕ ꯑꯃ ꯄꯨꯕꯤꯔꯛꯑꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯗꯤ ꯁꯨꯔꯒ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯏꯆꯥ ꯏꯁꯨ ꯂꯣꯏꯅ ꯁꯦꯝꯃꯤꯕꯅꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯁꯤꯟꯃꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯦꯡꯅ ꯋꯥꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯤꯡꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯝ ꯁꯥꯔꯤꯕ ꯅꯧꯅ ꯌꯨꯝ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯅꯥꯀꯣꯏꯅꯅ ꯑꯆꯧꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯤ ꯑꯃꯔꯣꯝꯗ ꯅꯨꯡ ꯌꯣꯠ ꯁꯤꯃꯦꯟ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯅꯠꯇꯅ ꯆꯦꯛ ꯁꯨꯔꯤꯕ ꯆꯦꯛꯀꯣꯟ ꯀꯌꯥꯁꯨ ꯄꯣꯠꯁꯤꯠ ꯍꯟꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯦꯛꯀꯣꯟ ꯑꯌꯥꯝꯕꯅ ꯃꯃꯥꯡꯗ ꯊꯥ ꯑꯃꯗ ꯆꯦꯛ ꯒꯥꯔꯤ 100 ꯌꯣꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ ꯆꯦꯛꯀꯣꯟ ꯑꯌꯥꯝꯕ ꯅꯧꯅ ꯆꯦꯛ ꯁꯥꯕꯒꯤ ꯊꯕꯛ ꯂꯦꯞꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯤꯃꯦꯟ ꯑꯃꯗꯤ ꯌꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯀꯌꯥꯁꯨ ꯄꯣꯠ ꯁꯤꯠꯄꯒꯤ ꯆꯥꯡ ꯍꯟꯊꯕꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯇꯨꯔꯦꯟꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯤꯡꯈꯤꯕ ꯑꯃꯗꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤꯕ ꯁꯤꯟꯃꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯈꯤꯕꯅꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯕꯥꯜ ꯔꯤꯚꯔ ꯀꯟꯖꯔꯚꯦꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯑꯣꯜ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗ ꯅꯥꯛ ꯌꯦꯠꯇ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯛ ꯀꯌꯥ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈꯤ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯇꯨꯔꯦꯜ ꯑꯃꯠꯇꯗ ꯇꯧꯗꯕ ꯃꯑꯣꯡꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗ ꯆꯍꯤ 2 ꯍꯦꯟꯅ ꯃꯦꯁꯤꯟꯅ ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯇꯨꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯀꯥ ꯍꯦꯟꯅ ꯀꯥꯏꯊꯈ꯭ꯔꯕ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯦꯁꯤꯟ ꯁꯤꯖꯤꯟꯅꯗꯕ ꯔꯦꯒꯨꯂꯦꯠ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗꯒꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯑꯣꯡꯗ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯌꯥꯍꯟꯗꯕ ꯑꯃꯗꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ ꯒꯤꯇꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯤꯁꯥꯈꯥꯄꯠꯅꯝꯗ BSc ꯅꯔꯁꯤꯡ ꯑꯃꯗꯤ MSc ꯅꯔꯁꯤꯡ ꯏꯟ NPCCꯒꯤꯗꯃꯛ ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯕ ꯌꯥꯔꯒꯅꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯖꯔꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯅꯤ ꯔꯨꯝ ꯑꯃꯗ ꯃꯍꯩꯔꯣꯏ 2 ꯈꯛꯇꯃꯛ ꯂꯩꯕ ꯂꯤꯐꯠ ꯐꯦꯁꯤꯂꯤꯇꯤ ꯌꯥꯎꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯥꯏꯖꯦꯅꯤꯛ ꯑꯣꯏꯔꯕ ꯍꯣꯁꯇꯦꯜ ꯌꯥꯎꯔꯕ ꯀꯦꯝꯄꯁꯅꯤ MSc ꯅꯔꯁꯤꯡꯗ ꯑꯦꯗꯃꯤꯁꯟ ꯐꯪꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯥꯏꯄꯦꯟ ꯑꯣꯏꯅ ꯂꯨꯄꯥ 10,000 fangani tuition fee structure BSc rupees 30,000 per year food and accommodation rupees 45,000 per year first to 4th year same fees MSc nursing in NPCC fees rupees 1.5 lakh per year food and accommodation rupees 45,000 per year eligibility BSc class 12 pass physics chemistry biology and English 50% in aggregate Manipuri mahiroi singi oina entrance test yaudana direct admission tawbiba yagani subnataki seat 15 khaktani akupa marol gidama contact tawbirau Educare Zone near Bosem Babupara phone number 60090622261 natraga 8794026277 ब्रेक मतुंगदा तराम नौचरी हंदक चही की ओइना माउगी अनौ अपेन की मही मरोंग अमदी एंसांग नापी पुथोकपा हौरकपगा लोइनना हयेंग जुलाई 19 दा कैसांपा लैमजम लैकाई कम्युनिटी हॉल दा अहानबो ओइना योनगदौरी अपुनबा DI तता 15 दगी 10 फावगी चांगदा लाकदोरिबा माउगी पोथोकसिंग असि इम्फाल अमदी मसिगी अकोइबदा लैरिबा मियाम पुमदमकना लैबा लाकपियु हाइना कोऑर्डिनेशन कमिटी माउ मार्केट की चेयरमैन बेसी माउना थमलकली गवर्नमेंट पीरिसे सुपरमार्केट दा लामफेल सुपरमार्केट दा पी मफमसे अदुबु खरा आउटस्कर्ट ओइबिगी जी कस्टमर से लागते अदुना मोइसे अमुक बैक तबरगा पुचले अदुना मोइगी अवाबसे गवर्नमेंट सो अमतंग येंबियो अदुगा मोइगी अखोइ सोमगी पुथोकसे
हार क्या हाप्तबनी अदुना मधुगी मोगी वेजिटेबल मयाम से समदा कोई तंपक मी लाइव मी नसु अदु पामनाई अदुना हुजिगी मोगी पुथोक से मोइसु हरो हरना पुराई अदुबो योन बंगाम दुना अमुक खानबसे येंगमदा याम नुंगाइत्रे अदुना मफम से अचाबा मफम खरा फजाबा सिटकदबा मफम से पीबियो हैना अखोना हाइनिंगे अमरोमदा ललोन इतिकी ओइबा सिगुम्बा नुंशिबगी मरी असिदा मियाम पुमनामकना मतेंग पांगबियु अमदी हौखिबा चाही 2015 अमदी 2018 की मतमदा लेंगा की माइकाइदगी माउगी कैथेल अमा साबगी थबक पाइखतपा हौख्रबसु ngasi फाउबा मित्येंग अमता चंगबिदना लेरिबा असि तौहनजनिंगदे हौजिक लेंगाकना पोचै योनबदा सिटकदबा खुदोंचाबा येंगबिदुना कैथेल अमा सागदबा अदु अथौबदा होनाबियु हाइना कोऑर्डिनेशन कमिटी माउ मार्केट की कन्वेनर अथौबा खुराइजमना फोंदोरकली इकोनॉमिक इंटीग्रिटी अमसुंग इंटरडिपेंडेंसी की अचेतपा मरी अमा सागतपदा मियामनसु थौदांग लौबियु हाइना महाकना मखा ताखी इम्फाल बोगद लाकदोरिसि पुन्ना हयेंगी नुमिता पोट मपोट थन्न यावरबा डीआई ट्रक 15 कुनगुंबगी चांगद लाखनी हाइरिबा पोरसे लंबी असिदा तोंगान तोंगानबा कांगलुप सिंगना अमदी तोंगान तोंगानबा ड्यूटी तारंबा पुलिस पर्सनल सिंगना डिस्टर्ब तौबिबा मखोइदगी अखोइ फाइन लौबा टैक्स लौननबा होनबिबगी खुदोंग चादबा अदुमक ममांगी थौदोकसिंगदसु मायोंगनखिबा लेरे हाइरिबा पोरसिदी अपुनबा मणिपुरदा खुंदामिनरिबा फुरुपसिंगी याइफननबा चाखोटमिनननबगी दमंगता तौबा खोंथांग अमनिना मसिददी करिगुम मखलमतगी अयेतपा अपनबना चिंगबसिंग से लुप कांगलुप खुदिंगमकना अमतम मदुगे अपनबजे पिबिदना हाइरिबा माउदै पुरकदोइबा गारीसिंग से मसि टेक्ता कायदना इम्फाल यहोलाकांदा इम्फालदा लेबिरिबा मियामदा माउगी पोथोकसिंग से फंगनन होनबदा मयामनसु मतेंग पांगबियु हाइदना अपील सिमगा तौजगे Mahiroi baby sanagi ke CBI da sinakre haiduna miyamna tumina lesinba chumloi loinana kaisam thong kendragi hanagi MLA L ibom chana phongdokre ngasi sana Janmasan Club की कम्युनिटी हॉल दा पांगथोकपा क्लब असिगी डायमंड जुबली थौरमदा सरुक याखिबा इबोम चाना मखा तारदुना लमदम असिदा थोखिबा थौदोक कया CBI दा सिनारबसु ngasi फाउबा अचुंबा वायल फंगदना लेरिबनी अमरोमदा हाई कोर्ट की ऑर्डर मतुंग इना तुरेंदकी नुंग लेंगोय पेकपा थिंगलिबा सिना लेंगोय पेक्तुना हिंजरिबा थवाई कया चखाउ थदतपा ओइना थोकले लेंगांगना हिरम असिगी मतंगदा अखनबा मित्येंग अमा चंगदुना तुरेन मपानदगी लेंगोय पेकपा नतबा तुरेन खोनुंगदगी पेकपा यारबा हाइदुना मरी लेनबा सिंगना येंगसिनबिदुना लाइरबा थवाई कयागी चखाउ तत्तनबा होनबा चुमगनी तारीख 5 IRV बेटालियन अनिगी अखोई रिटर्न टेस्ट तौरगा अखोई मी खनगदौरे हाइना ताजै मदा इन पामजबदी मसी एनोनी अखोई रिटर्न टेस्ट से अखोई कार्बन कोटेड पेपर थाबा अखोई आंसर स्क्रिप्ट सिदा मसागी सोय लोबो चलम जायदो अदुगा आंसर स्क्रिप्ट की कार्बन कोटेड पेपर दो अमम कैंडिडेट सिंग पिथोकिबा अदु वरगदी मैनिपुलेशन तौबदा मार्क सेमदोकबदा अचौबा मतेंग पांगनी यारु यानदनबा चुंबचिंग पांगनी खजे मसी वफम से आइनसु असेंबली दा से अहुमी ममांग थमजगरे याम फई ताकपिरगा थबोय ओथोकते मदु तौरगदी अखोई थबकसी बायबा योर दोंगनी मेरिट खन्नी हायरगदी अखोई लौविंगो योदरगसु अखोई लौविंगो बना थमदरगसु थबक सी ओइबि यायन खजे मेरिट खलगदी अदु तौरगदी पार्लिमेंट सरकार सु मियाम थागतकनी अखोई हौजिकी प्राइम मिनिस्टर बा याम सेंगने हन मयाम लौनैबा मारसु पामजगनी अदु मसी माइसेशन थमजरी Housing DM College of Teacher Education da BA Tambagi National Council for Teacher Education NCTE na recognition kakpagi matang da social media da viral oriba mahiroi amadi mama mapa oiba singna mipai ba fauriba sigi matang da college asigi principal Dr. H Ibomcha Sarmana sengdorakli ngasi mahaki office da pangthokpa paumi singa unaba amada NCTE na tharakpa niyam gi matung ina paikhatfam thokpa thabak thoram sing chapchana paikhatkhre madugi mari leinaba che sang singsu loina thaba loikraba matung April 13 da pangthokpa meeting amagi matung ina college ki maikaidagi karigumba paukhum amata laktabadagi recognition kakle haina megi 19 da thokhiba notice asi chamam naba ama fahole panba yabadi meeting adumakta da college asigi maikaidagi mari leinaba che sang sing suna tharakpagi matung ina makhata na recognition kakpagi wafam leitre haina chatkhiba मेगी 13 लेटर थारखिबा लेख्रबनी
Hauzik leiriba chamamnaba sigi matangda lengakta khanghanduna lokhatfam thokpa thabak thoramsing lokhalaga athoba matamda leikhai taba ma khanghanbinaba mari leinaba department da taksilagani haina mahakna makha tarakli मैम से NCT की मोगी एक्चुअल फॉर्मेट द पिरो हाइना कोई द मोंदा एक्चुअल फॉर्मेट से माकोइना पिरे सी मतुंग द कोई एक्चुअल फॉर्मेट से तांग ट्राइम बांदा 18 मार्च 2019 से द कोई 18 मार्च थारे कनो से एक्चुअल फॉर्मेट से तौरगा अदि सिदा कोई थार से रेसा पोस्ट थाबनी सी मतुंग द कोई नमु मेल से थाई कोई कॉलेज लेरिबा इंफ्रास्ट्रक्चर की बिल्डिंग प्लान मैम से लोइना बो फुलफिल तौरे अदो कोई रिकन्सिस्टेंसी अमुक हन लेरनी हाइबी कनसिनी अखोय थारिसे अदे करम अखोयना कनाना सोइरिनो कना लालिनो मदो अखोयना लालिब्रा NCT लालिब्रा स्टेटना लालिब्रा अदु खक्तंग अखोयना म्याम थमजेनंबा दे अथोपा मना ngसाइगी पाउसिंगसी प्रेसता दगी WhatsApp ता भाइरल ओरपा सिना मरम ओरगा ngसाइ कॉलेज ता तमिबा अंगांसिंगसी की पेरेंट्स सिंगसिना एप्रिहेंशन लेदना अखोय अंगांसिंगसी मांगदोरब्रा हाइबी पोरमा लाकबा सिना मरम ओरने पेरेंट्स म्याम कनसि कौजबनी कक्चिंग पुलिस स्टेशन की मनुंग चना लेबा कक्चिंग वायरी सेनापति लेकाई नावरेम परेंग मपागी सेकमाई तुरेलदा मियोय अमकी असीवाकचांग अमा लेरमले असीवाकचांग अदु ngasi nungthil pung mari rom tarakpa duaida turenda nupa in hunduna nga faba lakpa miyoy singna thengnarakpani hari असीवाकचांग अदुगी मसक ममिंग खंगबा ngamdabana maram oiraga कक्चिंग पुलिस ना लौखलबा मतुंग जेनिम्स की मोकता थमख्रे ब्रिटिश की मखुतगी कंगलेपाक मणिपुरना निंग तंबा फंखिबा नुमेन लिसिंग अमगा चमापनगा निफुतरे की अगस्त 13 नोंगालगा कंगलादा चिंखतखिबा निंग तम फिराल अदो इबुदो पाखंगबगी तुथु मापन यावबा पाफल नि हाइना इंटरनेशनल पीस एंड सोशल एडवांसमेंट फोंदोक्रे मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा इप्सागी प्रेसिडेंट जोयचंद्र कोंथौजमना कंगलै पुवारी की तांकक असि ngasi मिरोलना तंगाई फदना निंगसिंगफम थोए मरम अदुना लाखलिबा अगस्त 13 दा अचौबा थौरम अमा पांगथोकदोरिबा सिदा कंगलै मियामना सरुक याबिदुना अथौबा अथौबी सिंगी मफमदा हाइलै कटपियु हाइखि मथक्ता पंजरिबा वफम असे अहानबदा मणिपुरना ब्रिटिश की मखुत्तगी मनिंग तंबा फंखिबदु अगस्त 13 1947 नि हाइजबनि अदुगा अनिसुबा वफमना निंग तंबा फंगबा नोंगानबग नुमित्ता चिंखतखिबा फिरान अदो इबुदौ पाखंबगी तुथु मापन कोनबा पाफल येकपा अंगौब मचुगी फिरान नि हाइजबनि निंथौरोन सिंगना सिजनरंबा फिरान सिंग असिगी मागी सक्तम अमदी मागी लेफम थोकपसिंग अदो अखोय ngasiगी मिरोना मदु खंफम थोई हाइबदो ngasi मिफम असिदा थमजरी थौबाल डिस्ट्रिक्ट की मनुंग चलिबा लिलोंग केंद्र की मनुंग दलाइबा लंबी थोंगसिंग असुकी मतिक फिबम चाद्रे मणिपुर लेगाकना अथोबदा मिडियंग चंगबिदुना सेमजिन साजिन बियु हाइदुना ngasi लिलोंग बाजारदा मियामना वाकत मिफम फमख्रे नुमित मंगानी फावबगी मनुंगदा मणिपुर लेगाक यावना मरी लेनबा सिंगदगी अचुम्बा खोंगथांग अमा पाइखतुना थबक पाइखत्रबदी हेना कनबा खोंगजंग सिंग चंगसिनबा सेम सारे हाइना लूप सिंगना फोंदोरकली हाउरेबी अवांग लेकाई एथलेटिक कल्चरल यूथ ऑर्गेनाइजेशन HALACYO अमसुंग ngango road development committee na sinduna famkhiba wakat mifam aduga mari lainana Lilong municipal council thobal gi hanagi councillor MD Tas Khan na fongdor khibeda hauzik miyamna thengnariba lambi thongi awawa sing asi kokhan biduna phibam soklaba manipur turel gi Longnam balgi lambi sing amadi ichaugi khudong thiba nangdanaba turel Longnam bal sing matamga chunaba mawongda athubada semjin binaba Lilong litan makhong thong asi matamga chunaba upgrade tawduna semhanba chingkha maning thong athubada sabiu amadi kumjali singani taratareta thokhiba ichauda yumkai malchang low ingkhol manghan khraba singi pithok fam thokpa relief ki selfam sing athubada pithok piu haina su hanagi councillor MD Tas Khan na fongdokhi लाउथोकजरकनी मसिदा मणिपुरगी मियाम अमदी सिविल सोसाइटी ऑर्गेनाइजेशन सिंगना मपुंग फाना सौगतपियु ngasiगी असिगुमलबा अखोगी वाकत मिफम मसिदतो लमदमसिगी तोंगान तोंगानबा ऑटो एसोसिएशन देन की एसोसिएशन सिंग दि तोंगान तोंगानबा क्लब ऑर्गेनाइजेशन की मियोय सिंग
PHED gi makhada leriba Water Supply Department Technopol District ki official amasung More gi community leaders singi oiba mifamama More manungda matam kayadagi thaknaba afaba ising fangdana leriba sigi matangda ngasi Maitai Council More gi conference hall da pangthokre. Mifam asida department asigi maikaidagi More da laiminariba tongan ba community singi mihut sing yauna community ama semduna More taungi akoibada ising mapung fana thabak paikhatuna fanghanaba hotnaminaba haina yanakhi hauzik town asida chahi kayagi mamangdagi sindoktana leiriba toti pipe sing sindoknaba makok thongba officer singda haizaduna athuba matamda sindoknaba tauge haiduna mifam aduda fongdokhi More da water supply gi toti pipelines kaya tingliba si mafam kaya da niyam gi wangmada hutuna ising chariba kaya asina water reservoir tanki fawbada ising yoba ngamdabanani haiduna sufongdokhi More da laiba community leaders sing na sinduna committee ama semduna thabak tawba taradi More ising awaba si kokani haina khanakhrei Imphal West Commando na ngarang ayuk tongan ba mafam kayada thiba humbagi chathabada aina thingkraba lalhobalom KCP People's War Group ki active member ahum khulai kayaga kona na fare hari Faraba Kedar Singh adudi Kiamgai Maning Lekai deki Mayang Lambam Danavir Maitei Elias Awang Elias Lanchenba Chahinifu Apokpa Laikhidraba Mayang Lambam Nobin Maitei Haino Bok Mamang Lekai deki Soibam Govind Elias Ting Chahinifu Mari Apokpa Soibam Ibo Chau Singh Amadi Luang Sangbam Matai Mayai Lekai deki Taurem Ranjit Maitei Elias Naukcha Elias Jiten Chahinifu Nithoi Apokpa Laikhidraba Ti Kulachandra Maitei Kawi Hairi Police agi fangba paugi matung ina Kiamgai Maning Laikai area da aina thingkraba lalhobalo KCP People's War Group ki mioi khara leire haiba akaknaba pau ama fangbadagi Imphal West ki Deputy SP Operations Amarjit Lamabam amadi Deputy SP Commando Morangthem Amit Naluchingba Commando team ama changsinduna thiba humbagi thabak chathabada hairiba Mayang Lambam Danabir Maitei Elias Awang Elias Lanchenba hairiba mioi asi fabangam khibani mahakpu wahang pahang chathabada haidorakpadagi makha Tana Haino Pok Mamang Laikai Amadi Nambol area Makhatana Thiba Humba Chathabada Soibam Govin Elias Ting Amadi Taurem Ranjit Maitei Elias Naukcha Elias Jiten Hariba Mioi Aniasi Fagat Pangam Kibani Ranjit ki mayumdagi police na .32 pistol ani magazine mari kapayariba .32 round tara nithoi amadi mobile phone ahum recover tauba ngam khibani hairi National Ayush Mission ki mityeng makhada Directorate of Ayush amadi State Ayush Society Manipur na sinduna nomagi oiba lem na layeng bagi kem ama ngasi Lilong Makha Laikai da leiba Islamic Cultural and Research Organization ICRO gi sanglen da pangthokre kem aduda mioi chani ga ani da lem na layeng bagaloinana darkar leiba hidak langthak singsu pikhi Public Health Outreach activity gi saruk ama oina pangthokiba lem na layeng bagi kem aduga mari leinana warol pibada 50 bedded integrated Ayush Hospital Lamfelpat ki medical officer Dr. P Iboto na hai Ayush na miyambu afaba side effect leitaba makhalgi layeng patha piduna miyam ki seba tauri layeng patha basina miyam da piriba kanaba sing miyam na lobiduna lamdam asi chakhat maikairomda purakna ba honasi Manipurda amukta thokhidriba maongda kangna sandokpa laina Japanese encephalitis na kakchinggi mafam kharada mioi kaya naduna mipainingai oiba maongda leirabasu mari leinaba singna laina asibu thengnanaba matik chaba thabak lokhalaktababu emsu na thadorakpa cherol amada pendaba fongdorakli Paugi Merakta natin babre amatang lawzari. Yenkom Hexagon Private Limited. We are hiring production manager, project supervisor, sales associates, customer relationship manager, HR executive, civil engineer, wallpaper installer, inventory data entry associate, carpenter, driver, housekeeper. Experienced candidates only. Candidates who feel they are suitable for the position, please send your CV to our email astrotonjam12@gmail.com and state in the subject area the position you are applying for. Yenkom Hexagon Private Limited, RK Birla Shopping Complex, Singjamai Bazaar opposite Axis Bank ATM, Imphal West. Contact number 9077613060, 7005143 or 8837025787.
Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba adu kokhanbiyo. Akupa marol gidamak lamjingba jewelry da lengsinbirao. Lamjingba Jewelry. Good quality is our priority. ब्रेक की मतुंग दाता राम नौचरी केंद्र सरकार की प्रधानमंत्री कृषि सिंचाई योजना PMKSY थौसिल की मखादा DRDA थौबालना कक्चिंग डिस्ट्रिक्ट की मनुंग दा लैबा वाटर सेट डेवलपमेंट कमिटी तरुकता चंप्रा 4,400 मरीफु थानाबा यंथोखरे इंटीग्रेटेड वाटरशेड मैनेजमेंट प्रोग्राम की अहुम सुबा प्रोजेक्ट की मंगा सुबा वाटरशेड डेवलपमेंट वर्क्स की मखादा पीबा उचारा अदो जिला असीगी एडिशनल डेप्यूटी कमिश्नर एल राधाकांताना ngasi nungthil DC थौबाल की कैंपस ता पांगथोकपा अचंबा थौरम अमदा यंथोखी थौरम अदुदा ADM एल राधाकांताना चंप्रा 4 सिंह मरुओइना खुंगंगी लमदा वाटर सेट मैनेजमेंट तौनबगी पांदमदा यंथोकपनी मसिदा मियामनसु इसिंग योकपा हाइबा सिदा हेना पुकनिंग चंगदुना खुंगंगदा इसिंग निंथिना योक्सी हाइकी तरुकता असी कोई हाइबा उचारसी सिसे कोई ngasi यंथोकचबनी असिना हाइबा वाटर सेट डेवलपमेंट की सेसिदा इस्ता कोना थार मतुंगा जी प्रोजेक्ट सिगी कोइना असिन फजन माइ पांथुननबगी पांदरा असी कोना पेंथोकपा याउदना पुंसिदा नुंगाइबा ngamloi haina Happy Life Foundation Manipur gi General Secretary Huidrom Suresh Kumar na phongdokrei ngasi takhelda leiba Fambilok Children Amusement Park ta pangthokpa loop asigi anirak shuba Foundation Day thauramgi nungi oiba warol piraduna Suresh Kumar na khunai asida leiriba mioi kanglup asi isa gi ta khanduna hingadaba nate mioi ba masen amaga mateng pangduna hinglaba matamda da chakhotpa khunai ama oirakpa ngamgani haiki जर्नी नि ट्रिप नि ngasi थेंगनरिबा ngasi उनरिबा अखोइगी पुल्लिबा सुमाइना अखोइ अमुक फ्यूचर फंगिदबा सु याय अदुगा अखोइगी लाइफ ता तुंगदा करी वरकते हाइबसु अखोइना हौजिगजिमक करीमता अखोइ खंगबा नते अदु इबा तारगदी समाजसिदा लेमिनरिबा अखोइ सिंगसे अमन अमदा खजिक तंग मतेंग पांगनरगदी अखोइ याम नुंगाइना अखोइगी पुंसीजे लेनमिनबा हौमिनगिबा यागनी हाइबा वाफमदुदा अखोइना हैप्पी लाइफ फाउंडेशन हाइना थोनसी हाइदना member मैम मानरगा अदुमाइना लेपचखिबनी होजागी रामपुर दा लैबा मणिपुरी परिषद संगलेंदा आई बलुप असम होजाइना पुन्ना लाइरिक तरेत फोंबगी थौरम अमा पांगथोखरे लाइरिक सिंग अदुदी लाइसोम गुलाब की खोंगजोम वार नोंगलै अमा मंगलान अने लमदम सिदा लेबाक सिदा थांगजम अमर अंगोमगी सैहौ सैदम पुया चिंगलोन मापल वांगमदसु युमनाम रेणुकागी चमलबी थमोय अमसुंग अईबा लुप असमना खोमजिनबा लाइरे इनुंगी थाजा सिंगनी थौरम अदुदा थौदाम बाबा तोंबी संस्कृत पंडित मोरांगथेम खेलेंबा शास्त्री साहित्य भूषण लारिक लाकपम श्रुति कुमार लाइतोंजम नीला डॉक्टर असारानी कैसाम हेमचंद्र अमसुंग शिवसागर बोरहाट की मुतुम ओंबी बंदना सरुक याखी थौरम अदुगा मरी लैनना सैरेंग सैदानाबा अमसुंग इसै नोंमाइगी थौरमसु पांगथोखी मोनुंगदगी इतिहास की लैमाइदा अमदी मनुंग चन्ना ओइबा मगै पुनमक्तगी सिंगलबा अखोय सागैदगी सागैदी सिंगबा मरोल असे जागेबनी असिगे सिगा इना मैतै रोंगा मैतै मणिपुरी रोंगा सम्ना इजबानी आइहा के सैरेंग असे अदुना मयाम पुनमकी पुंगसे सौगतपो ओइना आइबा लुपसे थोक्चरकपनी अदुना आयाम मतमदा अखोइना खोमजन बवारी मसागुम्बा सैरेंगुमना चिंगबसे अखोय फुंगदोइ रखोइ लमलम सिदा लेरिबा मियाम सिदासु अखोइना मेसेज अमा पिनिंगी आइबा लुकी माइगैदगी अदुदी इबिउ पाबिउ नैनबिउ हाइबसे आइ थमजरी
lamdam asida aying asagi khal kaitharakliba si kharadang orabasu fahanabagi pandamda Rural Youth Development Organization RYDO charangpat maning lekai gi miyamna sinduna club asina konba mafamsingda u chara chamnga hena thabagi thoram ama pangthokre thoram aduda club asina konba mafamsingda leiriba miyam tholaktuna saruk yakhi MS Film Production na puthokpa ichadi manini haina mingthonba Manipur diesel film ama ngarang hongnabi matung ina bota release sokre thoram aduda film forum Manipur gi president S Mangoljau changangai jila parisad ki member Sinam Marjit amadi ingudam Rajena chingba saruk yakhi thoram aduda wangang khiba Sinam Marjit na Manipuri film bu atopa state singi miyamna pamna yengnarpa si chokthokchei haina phongdokhi film asigi producer Ningthongzam Malakumari na film asi lamdam sigi artist singbu pukning thogat piba amadi Manipur da film puthokpagi chang nemtharakpa asida kharada orabasu mateng oinaba haiduna film asi puthokchabani haiki Manipuri imagi pampaksida Manipuri zati gi kumlapliba film sina entire northeast state ta mafam kharada aduki matik la pakanda aikoigi film si yaure eko kaina khanjaba kanda akoina harau jaba nungaiba akoina phongdokse hairo film si soidana yamna nungaiba yamna phaba film ama Manipur leimai ga sanam oigani na mayam punna yeminar kanda film si ba phapata mayamna suggestion tawbiu masi yam sengwa phamne tasengna hairabada film yengbagi changdi hanadagi yam kitana te yam thi ina handare maromda kaya smaina subnagi ticket lupa sam piraga bok yengbada ware hajikse aduga puthokchariba khoizu tasengna haibda ware hadi film yengbagi chang walabanina adu masi kari gi oidongno adudi tasengba ijo hambo oibanina kaya thoina di khangre Nagaland ki Arkakong Assembly Constituency ki Naga People's Front ki unit ki makhada leiba party member pumnamak BJP da yaukre BJP da punsin bagi thoram adu Makokchung district ki Chuchu Yimlang khunda thangsa numita pangthokpa BJP membership drive ta pangthokhibani hanagi minister oiramba amadi Nuklu Tosi Longkumar na luchingduna NPF ki thomi pumnamak BJP da yaubagi thoram aduda Nagaland ki BJP president amadi Higher and Technical and Travel Affairs ki minister Temjen Imla along susaruk yakhi along na thoram ado powari oina iduna lehoraga ba amani haina phongdokhi Meghalaya gi hana speaker oramba Dongkupar roina lekhidabada Meghalaya government na numit humni state sinba thungna awawa phongdokani haina laukthokre lekhidraba Dongkupar roi gi aroiba mathau mangam July 13 da Sokrada pangthokani amadi masana mahaki poknafam Selakhunda phumgani numit asida government loisang sing court sing amadi mahi loisang sing hangdana basu khanghankhre Hauzik sanabagi pau mo phangbigani Kunmapan Shuba All Manipur Shooting Competition 2018 ngasi Khuman Lampakta leiba shooting range ta hodokre thoram aduda Commissioner Yas Art and Culture Science and Technology KFNPD Bobby Waikhom IAS Social Worker Bikram Huidrom General Secretary Manipur State Panchayat Parishad amadi President Manipur Rifle Association M Rachandra Singh na maru oina saruk yakhi Competition haudopagi formal function hek loibaga official practice session pangthoktuna ngasidagi haugadoriba competition asigidamak shooter singna sem saba loikre Thoram aduda Tom TV ga akhanana wari sanaba amada Manipur Rifle Association gi President M Rachandra Nahai handak Commonwealth Games sa shooting lokthok atopa event ahum hapkani haibasi laibak thibani amadi National Rifle Association of India na yaningdaba utuna che thakiba leirabani amadi makhal makha kayaki yaningdaba utkani amadi shooting masanabo Commonwealth Games tagi lokthok tanaba taksingani haiki hana khone ijakiba shooting si yaw dabi yaroi Commonwealth game da haiba aduda khoi support tok Indian Olympic Association da koina kan amuk pressure pijani Indian Olympic Association na amuk India ki sports mantri da akan pressure madugi mathangda India na amuk Commonwealth country sing sida karigi yawroi dribno maram piu haidana maram di
shooting se lokhthoga moi ban ahum hapsingani haina khoi pok tai madhugi ding khoi nuai tab chaduna asa khitang tawi madudi khoi gi India gi pressure se soidana khoi gi Commonwealth ki organizing committee na tabi gani haina asa tawi Karate Association of India ki mityeng makhada thasigi kuntaruk tagi kunnipan fauba Netaji Indoor Stadium Kolkata da All India Saisinkai Sitor Rayu Karate Du Federation na sinduna pangthokiba 5th International Karate Championship 2018 da saruk yaruraba Manipur gi sanaroi sing tarataret amadi official ani ngasi Manipur Amateur Karate Association maka ki thaumi sing amadi sanaroi singi imung manungi miyoi singna Imphal International Airport Okray lemhoriba sanaroi sing hayeng Imphal da thunglaragani India team da Manipur gi sanaroi yankhai mari amadi official tara saruk yakhi maduda Manipur gi oina gold medal tara mari silver medal tara nipan amasung bronze medal kunmathoi phangba ngamlakhi Sihan Mutum Bamkinna team asibu luchingki Karate Association of India ki Technical Director Kiran Kumar Thangzamna India da karate masana si chaukhatnaba pandamda pangthokhibani National International level da sanaba fangdriba sanaroi singi oinadi international thakta sanariba technique sing khannabagi tamnabagi achauba tanja amani aduna sanaroi singna makhata na sanaduna Olympic yauna sanaba ngamba oisanu haiki Olympic Games karate si han bone yaune aduna tongan continent mangal regions degi qualify wa mi ani ni khangalaga only continent amagi ani ni khatani khandol bagana Olympic kano se adubo sahi khargi matung ri khoi Manipur su soidana ki Olympic te yaune habigi asa du lona akoina thamjaba khoi leiriba maruina khoi gi oja sing adegi maruina parents sing asi lakiriba khoi gi airport opd ba sanaroi singi mama mapa sing adegi alaman sing hena khoi Manipur emsa karate association side gi Nakalamaromda ngasi thunglakiba Sanjidai Karate Association Manipur gi sanaroi maribo association asina opagi thoram ama yumnam huidromda leiba association gi organizing president su oriba Manipur Khadi and Village Industries Board gi vice chairman Y Nilamani gi yumda ngasi pangthokre thoramada association asigi organizing president Y Nilamani president Sihan TH Ibungo Chauba joint secretary Sensei Dr H Roman su saruk yakhi ngasi okiba sanaroi sing adudi wangoi dagi humfu kg senior category gi gold medal lawrakrabi lanchenba luwang samurau dagi humfu manga kg senior category da bronze medal lawrakraba ice nganthoiba yumnam huidrom dagi junior category da bronze medal lawrakraba Y Suresh Kumar amasung herojit thongnau jamni District Football Association Thoubal Nasinduna Thoubal Chauyaima Higher Secondary Playground da Thasigi Kuntaruk Hautuna Chatharakiba Anirak Shuba Under 13 Voice Football League Tournament Lising Nitara Mapangi Ngasi Sanakiba Messing da CITYC Hairok Amadi CDO Charangpat Thoikre Punna Team Nipana Group Ani Thok na Khaidok Laga Sanariba Football Tournament Asigi Ngasi Sanakiba Hanba Match da Group B gi CITYC Hairokna FIDA Tenthabu Goal Ahum Sinoda Yamna Lakchana Thoiki Anishuba Match da Group B gi CDO Charangpatna OYCA Okrambu Goal Ama Sinoda Thoiki Tournament asigi hayengi ahanba match da Group A gi SWYC Charangpat versus OYCB Okram Amadi Anishuba match da BYFY Yaripok versus UMFC Moizingna Sanagani ngasi nungthil phong kiba pauche singda kari kari maroi ba pau yok khibage habdu meyam puna miyeng taminasi Kanglai Baki Meira Chief Minister Heng Imphal Lahlak Lagani Mara Chet Pat Sarkar Haibadu Oiri CM Baby Sana Misigi investigation report Hayeng Phawgi Manungda Sarkarna Puthok Trabadi Asi Bhakchang Loroi Dori Dolai Thabi Dam gi Kenel Animakta Ising Thaduna Labukta Ising Phangan Bahore CM Phamung Tara Leiba Hospital Health Minister na Sangakhre Moreda Ising Phangdabagi Matangda Mifam Pangthokre Pauzel Baby Sana Misi Achu Mobile Phanganaba Akoi Puna Hone Ministry Khaidem Mani Malemda Natural Body Building Miyamna Hena Pamdarangli Mr. Santi Kumar Hayengdagi Maukitil Pamba Hauragani
Bossemna Larik Namaki Matanga, Matam Lenduna Lere Association. Pandam, Baby Sana Misi, Miang Mifam Pamkre, Wakan Mifam Pangtokre, Poster Campaign Zatakre, Baby Sana Misi Matanga, Haujikan Tigali, Tigalingida, Maisang Hangansi, Mairo Listing Home Logi Ponsi, Mangadore, Kaidem Mani. Tawal Wang Matabada, Pamung Taraleba, Ice Hospital Handokre. Sokatpa Kunayama Oiga Harabadi, Imungadu Pumkudimak, Lari Haitabayate, Jan Dukuma. Mau Katelgi, Permanent Market Shanama to Badatambu Committee. Manaba, Infal da Hayangagi Mau Katel Lakpa Horagani, Kaisampat Lemizam Lekai Community Holder, Nomayoba, Open Sale Market Handulagani. NRGSK Job Card Holders Singna, Social Auditor, Akibulatana, Chumbapondo Pio. Xerox Togo Paisana, Nayon Bi Ahalamada, Namtak to Bikre. Kangla Pau. Rajapalna Manipur Commission of Protection Child Right ki official team unaduna baby sana gi khanakre High Court na nung lengoi court pathing bagi mayokta sinmi singna nung lengoi hayok tuna manghan khre Paumi singi rifle shooting changna pangthok kaduri Manipur na ning taman mit 1947 gi August 13 marini Joy Chandra Jila khudimmakta phamung cham yankhei leba Ayush Hospital amam saragani Jayanta Loisilakpada maruiba pau amuka na pizari. Ahanbada maruiba pau. Set asigi budget ta senfam yamna pik na hapana art and culture gilamda ichang thongna thabak pangthokpa ngamdre haina art and culture gi minister L Janta Kumar na phongdokre. Standard Robert Higher Secondary School ki mahiroi ningthauzam baby sana misi ki mayokta khongjang sangsinduna achumba langla langjin puthoknaba mari leinaba singda taksinba leptri Health and Family Welfare Minister L Janta Kumar na Thobal Wangmatabada leiba CMO complex ta 10 bedded Ayush Hospital ama ngasi sangaduna miyamda khusinakre High Court na lamdam masidagi nung lengoi pekpa thinghibabu yaningdaba phongdoktuna wakat khongjang sangsinba leptri athingba sina nakoinana chakhat khongthangi thabakta chauna akaiba pire kumgi anau apen miyamda ahongba mamalda fanghanaba amadi chingtam anigi mari hena chesin hanabagi wakhalda hayeng kaisampa lemajam leikaida mau kaithel famgadauri Ngasigi oinadi Manipuri pau mata loizare meng tabiri basungbo amukana khurumjari